नुमिदांगी पुंग 12 ताखरे लंबी सोरक्ता गारी अमनी चटपा नतना मियोय अमत्ता कनामत्ता चटपा उखिदरे नुमिदांगी नाइट ड्यूटी लोरेबा मतुंग सिला अमसुंग निकिता बस स्टॉपता बस लाक्पा ngairi सिलाना हाइरे मतम सिफाना थेंजिलकले गारी फंगनी हाइबा थाजद्रे आइदि करिगुम्बा गारी फंगद्रदि इबानी बस स्टॉप असिदा अदुम अहिंग यारकपा तारबा निकिता नमु खुमलाई Seran turan nganganu matam punamakta nang ona taina bawang hekta ngangba matam ngayak ngai kisi upay ama natraga upay ama na khoi yum yang no bahona si gari ngayak ngai kisi ngai be yaba ngai re ahingi matam sum thengjalakpadagi gari selamba amatta ukhidre silana makhata re ure dana lapna yengkhibada surokta gari di laya dana mi ama phauksat pa ukhidre Kanade ibani office halasi aduga ngasi ahing simadi office lelurasi Nikita nang makhatare yengo nang sukhangli duni numidangi pung 10 takradi sakidana solo laga mayum hankhri duni office ta chalo bigi thodona kanara ro silana mo hare tauri bo mongsida ai pakat pana yadre sumai toksi Sakpidar gi yumda oina satlasi aduga aikoi anigi khudong sada ba siyenglaga ngasi ahing simadi magi yumda lelurasi Nikita namu makhatare karino nang ngangi dubo mahaki pikkhrabi yum aduda madau karamna adugi sumatakta mahaki macha manga duga kamaina nang wangang da bidang hakta tumina amata lepa layu gari macha amata liflaga yumda hanbasu yai kaino Asumna ngai be yaraba ngai ba matung ikuk machugi bus ama passenger kanamata tongdaba driver ga conductor adu kak yawo bus adu khamki aduga conductor aduna thong hangdolaga suna makha taraklame haibiyu kadai ta na chati gadabano noina haiba jaga adu tamna thindige atopo passenger ju yawdrabanina conductor sinna asumna hairam laga mahak ki machinda sairiba kwa ma hi adu Sorok da othok lame sila namu makhatare Nikita thakragi mamangda siga machu chapmana ba bus amagi manungda phatraba miyoi kharana nupi ama ijat mangalaba matung hatok lamagi thokdok wawa launakhi aduga hai ba bus adugi machu adusu higok masuni ado sigi bus oramdana ko silagi wafamdu tabadagi conductor duna asumna nokphet tawrga makhatare Madam, Aishu Madugi Wari du Tajakre. Hoi, Hairi bus to Gimasu the Suhigoni. Adubu, Sili Higong Masugi bus, a sea Kakadina Tedana. Masidi Tokdok Tuga Sanabo, Orangani. Taza Bidraga, Misaidigi Maninda Nupi Amasu bus as Sida Tongle. Nikita Namanga Tangalaga Yang, but the Nupi Ama bus Gimaning Sita. Pambagi Mami Sami in some Urami. Aduga. Asumna makhatare Nikitana Asengbani bus asida nupi amasu tongli Ibani su kakalasi matam sisu yam thengkre Silana mukumlai Nikita ayam kijay Sida adum lelasi ahingsi Nikita nang makhatare Nang niyam nakiraga sida adum lehoro Aidi bus sida tonglaga hankrage Silana muk Pare sauro nung nang na Hairabanin Aishu yare Tongminar si bus asida Asum tongdra mawani bus aduda tongkre Bus driver aduna Yamna kanba ispita thawba horokle Silana tungda phamli binupi adu Hanna yenglubada nupi adugi maithongdu Mamit ngaksang ngangi aduga mamay nakan nama mayna sakkibagi matawgum Ungka karami Sakpham madu ubada sila Nikita da pau tamnamli Adabu Nikita na thoina khalludana tumina ngayakta layu ai isa siyamna tumnangle hairaga uiba hawkhre bas adu jungle forga thorkle makai marimak pumamamkhre sanga ki akiba khonjel natra makol amata ta khidre siladi kiba sumasum helaklami khara thoroba matung
ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯕꯁ ꯑꯗꯨ ꯂꯥꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯜꯂꯝꯕ ꯍꯧꯗꯣꯡ ꯑꯃ ꯁꯤꯂꯥꯒꯤ ꯇꯝꯄꯥꯛꯇ ꯑꯀꯤꯕ ꯃꯑꯣꯡꯗ ꯈꯣꯡꯂꯒ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯤꯂꯥꯅ ꯀꯤꯕꯗꯒꯤ ꯀꯟꯅ ꯂꯥꯎꯕꯗ ꯅꯤꯀꯤꯇꯥꯁꯨ ꯎꯏꯔꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯀꯤꯇꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯂꯤꯕ ꯍꯧꯗꯣꯡ ꯑꯗꯨ ꯃꯥꯅ ꯂꯧꯈꯠꯂꯒ ꯃꯥꯒꯤ ꯁꯤꯠꯇ ꯐꯝꯃꯒ ꯍꯧꯗꯣꯡ ꯑꯗꯨ ꯄꯝꯃꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯤꯂꯥꯅ ꯅꯤꯀꯤꯇꯥꯗ ꯑꯃꯨꯛ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯤꯀꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯤꯂꯥ, ꯅꯪ ꯌꯥꯝ ꯀꯤꯒꯜꯂꯤ꯫ ꯃꯇꯨꯡꯗ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯆꯠꯃꯤꯟꯅꯔꯔꯣꯏ꯫ ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯇꯝꯂꯒꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯎꯏꯈꯤꯒꯦ, ꯂꯥꯡꯒꯅꯨ꯫ ꯁꯤꯂꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯍꯧꯗꯣꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯀꯤꯗꯨꯅ ꯂꯥꯎꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯒ ꯃꯕꯥꯅꯤꯒꯤ ꯖꯔꯅꯤ ꯑꯗꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯊꯧꯔꯝꯕꯗꯒꯤ ꯕꯁ ꯑꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯒ ꯈꯥꯝꯂꯝꯃꯤ꯫ ꯁꯤꯂꯥꯅ ꯕꯁꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯉꯛ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯨꯁꯨꯛ ꯃꯨꯕ ꯃꯀꯣꯏ ꯁꯥꯡꯅ ꯈꯥꯛꯄ ꯀꯣꯛꯇ ꯀꯣꯛꯌꯦꯠ ꯑꯉꯥꯡꯕ ꯃꯆꯨ ꯌꯦꯠꯄ ꯅꯨꯄꯥ ꯑꯃ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯂꯦꯞꯄ ꯎꯔꯝꯃꯤ꯫ ꯁꯤꯂꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯟꯗꯛꯇꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯕꯁ ꯑꯁꯤ ꯃꯐꯝ ꯆꯥꯗꯅ ꯈꯥꯝꯂꯤꯕꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯌꯦꯡꯉꯨ, ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯁꯦ꯫ ꯁꯤꯂꯥꯅ ꯅꯤꯀꯤꯇꯥꯗ ꯃꯁꯥ パイꯗꯨꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯤꯀꯤꯇꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯁꯤꯂꯥ? ꯁꯤꯂꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯌꯦꯡꯉꯨ, ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ, ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯟꯕ, ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯥꯒꯤ ꯃꯑꯣꯡꯁꯦ꯫ ꯅꯤꯀꯤꯇꯥꯁꯨ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯟꯗꯛꯇꯔ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯀꯟꯗꯛꯇꯔ, ꯀꯔꯤꯒꯤꯅꯣ ꯕꯁ ꯑꯁꯤ ꯃꯐꯝ ꯆꯥꯗꯅ ꯈꯥꯝꯂꯤꯁꯦ? ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ, ꯌꯦꯡꯉꯨ, ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯁꯦ꯫ ꯃꯍꯥꯛ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯍꯦꯛ ꯕꯁꯁꯤꯗ ꯇꯣꯡꯂꯒ ꯖꯪꯒꯜ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯃꯥꯒꯤ ꯈꯨꯜ ꯇꯥꯟꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯅꯤꯀꯤꯇꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯁꯤ ꯕꯁ ꯑꯁꯤꯗ ꯇꯣꯡꯍꯟꯗꯣꯏꯔꯥ? ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯛ ꯇꯣꯡꯕ ꯕꯁ ꯑꯁꯤꯗ ꯌꯥꯔꯗꯤ ꯃꯍꯥꯛꯄꯨ ꯇꯣꯡꯍꯟꯕꯤꯒꯅꯨ꯫ ꯃꯍꯥꯛ ꯑꯁꯤ ꯌꯦꯡꯕꯗ ꯑꯐꯕ ꯃꯤ ꯃꯥꯟꯗꯦ꯫ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯠꯇꯦ, ꯅꯣꯏꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯁꯤꯟꯃꯤ ꯑꯃꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕꯅꯤ꯫ ꯅꯣꯏꯅ ꯌꯥꯝꯅ ꯀꯤꯔꯒ ꯃꯃꯥꯡꯗ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯅꯥꯀꯟꯗ ꯐꯝꯍꯜꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯀꯤ ꯃꯅꯥꯛꯇ ꯀꯟꯗꯛꯇꯔꯅ ꯐꯝꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯁ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯕꯁ ꯑꯗꯨ ꯆꯤꯡꯒꯤ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯅꯤꯀꯤꯇꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯤꯕꯁꯦ? ꯌꯥꯔꯗꯤ ꯁ꯭ꯄꯤꯗ ꯑꯁꯤ ꯈꯔ ꯇꯞꯅ ꯊꯧꯕꯤꯌꯨ, ꯆꯤꯡ ꯂꯝꯕꯤꯅꯤ꯫ ꯗ꯭ꯔꯥꯏꯚꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯃꯦꯗꯥꯝ, ꯁꯤꯗꯤ ꯑꯩꯒꯤ ꯀꯨꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ, ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯣꯝꯒꯤ ꯁꯤꯠꯇ ꯐꯝꯕꯤꯌꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯗ꯭ꯔꯥꯏꯚꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯀꯤꯇꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯍꯥꯛꯀꯤ ꯁꯤꯠ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯂꯝꯃꯤ꯫ ꯈꯔ ꯊꯧꯔꯨꯕ ꯃꯇꯨꯡ ꯕꯁ ꯒꯥꯔꯤ ꯑꯗꯨ ꯂꯣꯛꯆꯛ ꯑꯃꯒꯤ ꯅꯥꯀꯟꯗ ꯈꯥꯝꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯁꯤꯂꯥꯅ ꯕꯁꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯊꯣꯛꯄꯗ ꯀꯅꯥꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯁꯤꯂꯥꯅ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯕꯁ ꯑꯃꯨꯛ ꯍꯟꯅ ꯈꯥꯝꯂꯗꯤ? ꯇꯥꯝꯅ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇꯁꯨ ꯎꯈꯤꯗꯕ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯤꯁꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯃꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯐꯝꯅꯤ, ꯇꯟꯖꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯕꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯁꯤꯠꯀꯤ ꯃꯈꯥꯗꯒꯤ ꯌꯨꯒꯤ ꯕꯣꯇꯜ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯤꯀꯤꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯕꯁ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯇꯣꯡꯂꯤ, ꯑꯗꯨꯒ ꯅꯣꯏꯅ ꯌꯨ ꯊꯛꯇꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗ? ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯅꯣꯏꯅ ꯇꯧꯔꯤꯗꯨ
ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ? ꯀꯟꯗꯛꯇꯔ ꯑꯗꯨ ꯅꯣꯛꯂꯒ ꯌꯨꯒꯤ ꯕꯇꯜ ꯑꯗꯨ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯄꯨꯂꯞ ꯕꯇꯜ ꯑꯃꯃꯝ ꯄꯥꯏꯔꯒ ꯌꯨ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯂꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯤꯀꯤꯇꯥ, ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯆꯨꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯕꯁ ꯑꯁꯤꯗ ꯇꯣꯡꯂꯨꯕꯒꯤ ꯑꯆꯧꯕ ꯏꯔꯥꯜ ꯑꯣꯏꯗꯧꯔꯤ꯫ ꯅꯤꯀꯤꯇꯥꯅ ꯑꯃꯨꯛ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯁꯤꯒꯨꯝꯕ ꯃꯤꯐꯠꯇꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯑꯩꯉꯣꯟꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ, ꯃꯣꯏꯅ ꯀꯩꯁꯨ ꯂꯥꯛꯆꯕ ꯉꯝꯃꯣꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯕꯁ ꯑꯁꯤꯗ ꯅꯍꯥ ꯅꯨꯄꯤ 3 ꯇꯣꯡꯂꯤ꯫ ꯀꯔꯝꯕ ꯅꯨꯄꯤꯕꯨ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯀꯥꯔ ꯑꯣꯏꯔꯁꯤꯒꯦ? ꯑꯗꯒꯤ ꯀꯟꯗꯛꯇꯔꯅ ꯑꯃꯨꯛ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡ ꯁꯤꯠꯇ ꯅꯥꯏꯇꯣꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅ ꯄꯨꯔꯛꯎ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯅꯤꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯁꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯅꯣꯛꯂꯒ ꯑꯗꯨꯝꯅ ꯐꯔꯦ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯔꯝꯃꯤ, ꯑꯗꯨꯒ ꯍꯦꯟꯅ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ, ꯃꯌꯥ ꯑꯗꯨꯁꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯁꯤ ꯑꯁꯨꯛ ꯊꯨꯅ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯣꯜꯂꯛꯂꯤꯁꯦ? ꯈꯨꯗꯛꯇ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯉꯛꯁꯝ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗ꯭ꯔꯥꯏꯚꯔ ꯀꯟꯗꯛꯇꯔ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯁꯥ ꯀꯟꯖꯅꯕ ꯕꯁ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯇꯨꯡꯗ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛꯇ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯅꯥꯅꯣ ꯅꯪꯕꯣ, ꯑꯗꯨꯒ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯎꯠꯂꯛꯂꯤꯁꯦ? ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯣꯏꯅ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯑꯩ꯫ ꯃꯇꯝ ꯀꯨꯏꯅ ꯅꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯇꯟꯖꯥ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯣ ꯍꯥꯏꯅ ꯃꯈꯨꯔꯤ ꯄꯥꯏꯔꯒ ꯆꯤꯡꯒꯤ ꯂꯣꯛꯆꯞꯇ ꯄꯥꯏꯔꯒ ꯂꯪꯊꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ꯫ ꯈꯨꯗꯛꯇ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯉꯦ ꯀꯟꯗꯛꯇꯔ ꯑꯗꯨ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯤꯀꯤꯇꯥ ꯁꯤꯂꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯕꯥꯅꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫